Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau. Security Force na Rajesh sigi tongan mamapam singda tihumagi tabak sadabada kujukulai kaya fagatle. Malengi Mental Health Day lisingani kunmari lebak sinba tungbada ngasi pangthokli amasung saknaraba industrialist Ratan Tata ngarang Mumbai de laikidre luchingba kaya na awaba phongdorakli. Security Force na Rajesh sigi tongan mamapam singda tihumagi tabak sadabada kujukulai kaya marom pagat pangamle. Manipur Police Control Room na thopa chero lamagi matungina Imphal Easy lagi Samphai singdigi ngarang magazine yaudaba M16 rifle ama magazine yaudaba SLR ani magazine yaudaba .22 rifle ama magazine yaudaba Countrymet stand gun ama magazine mangaga loinana carbine ani Countrymet 9mm pistol nipan magazine kuntra 2-inch mortar ILLU bomb taran thoi phagat pangamle hari. Imphal East ki Langol Sing Luang Sangmam degi magazine yauba .32 pistol ani magazine yauba 9mm pistol ama hand grenade ani semdok laba 2-inch mortar ani nongoi maru kuntrani thoi tokning marfu tear gas cell manga rubber bullet cell smoke hand grenade amasung radio wire set na singba phagat pangamle. Akan basiksil thoranga loirena National Highway Contractorate amasung National Highway 2 da nomgi tangai padana sangba gari sama marfudra amasung sani tara mari pusilaki hari. Malengi Mental Health Day lisingani kunmari lebak sinba tungbada ngasi pangthokli. It is time to prioritize mental health in the workplace haiba hiramda kumsi sehi palan thoram asi Imphal dasu National Mental Health Program National Health Mission amasung Directorate of Health Services Manipur na sinduna pangthokani. Thoram sida raijagi haksel amasung yaife yumbal mantri Dr. Sapam Ranjan Singh Sharuk yagani thoranga mari lenana layekpa sangdamnabi mana singsu yanthokani. Numinasi pangthokpagi maruiba pandamdi malem sinba thungmada mental health Kerbu pungling thogotpa amasung wakhalgi laina singi matangda myambu hena bab tahanabani kumsi saigi hiram asigi matungina thabak subham singda wakhal nungaina thabak sunaba amadi masidagi thorakadaba singdagi ngakthokpa haibasida hena miyeng changli. National Mental Health Survey lisingani taramanga taraturki matungina Bharat myoi sada tara dasmik taruk wakhal suabigi laina nari hari. Manipur ki mapam khada ngasi akhak araw galonina nong chugani hari Tamenglong Senapati Ukrul Tengnopal amasung Sandil gi mapam kyada akhak araw galonina nong chugani Rajesh gi atai jila singju mayai Europe nong chugani Imphal gi mapam kyada ngasi ayu angambadagi nong churi. Indian Meteorological Department ki paw matungina lagliba numinini asida Arunachal Pradesh Assam Meghalaya Konkan Goa amasung Maharashtra gi mapam kyada akanba nong chugani masida natana lagliba numitareni asida khabar ki mapam kyada su nong chugani hari. Paw gi maraktana break ama Miyam gidamak Babina Hospital na tongan ba speciality kunda OPD hogjare top specialist kuntra marigi expert consultation galoinana adongi haksel gidamak waningai leitre. OPD schedule amadi ahenba information gidamak customer care number 690939066 natraga toll free number 180034538811 da call tobirau. Latest update kidamak website www.babinahospital.com amadi social media da follow tobiu. Babina Hospital, where hope meets compassion. Tabiri Pawasi Akasbani Imphal degini. Saknareba industrialist Ratan Tata ngarang Mumbai gi Breast Candy Hospital da laikidre mahaki haksang ngasi ayu anganbada Kolabada laiba mahaki mayumda purakre. Ratan Tata na laikidabada Maharashtra Sarkar na ngasi pangthokadaba thabak thoram sing loina tokre. Maharashtra ki Mukhyamantri Eknath Shinde hai saknareba industrialist Ratan Tata gi aroiba mathau mangam raija thaki ikai khumnabaga loinana pangthokani. Mahaki haksang ngasi ayu pung 10 dagi pung 3 phawba NCPA da thamgani. Mahagna laikidabada luchingba kyana nungaitaba phongdorakli. Kumjali singama chamapan kuntra tareki December 19 da Mumbai da pokiba Ratan Tata Dorabji Tata Trust amasung Ratan Tata Trust ki chairman ni mahak Tata Sons ki chairman su oirami. Mahak kumjali singani nipanda lebak asigi ani suba khwaidigi wangba civilian award Padma Vibhushan piduna ikai khumnaba utki.
असम की मुख्यमंत्री हिमंत बिस्वा शर्मा हाई हौकिबा था अनि असिदा नारोल चंगसिलकिबा बांग्लादेश मचा चाम कुनिपान असम पुलिसना मरमदमदा हलनकी सोशल मीडिया थागतपा वारोल अमदा हिमंत बिस्वा शर्मा हाई ngarang ayuk anganbada पुलिसना असम दा चंगसिलकपा बांग्लादेश मचा अनि फाकी मांग हाई असम पुलिसना भारत बांग्लादेश ngangkhai paringda ngak senbigi thabak hena kangkhatle प्रधानमंत्री गरीब कल्याण अन्न योजना स्कीम की मखादा लेमना फोर्टिफाइड राइस इंग्लिश सिंगनी निपांगी दिसंबर फाउबा मखाताना सप्लाई तौबदा केंद्र न अयाबा पीखरे प्रधानमंत्री नरेंद्र मोदी ने सभापति ओइदना पांगथुखिबा केंद्र की मंत्रिमंडल वारेप असि लौखिबनी मिफम लोरबा तुंगदा पाउमिसिंगदा वांगांगबदा इन्फॉर्मेशन अमसुंग ब्रॉडकास्टिंग मंत्री अश्विनी वैष्णव न हाई थौरांग असिना ई वाटपगी लाइना अमसुंग माइक्रो न्यूट्रिएंट डिफिशिएंसी हंथहलगनी मसीगिदमक लुपा कोटी लिसिंग 38,40,000 खर्चा तौगनी नेशनल फैमिली हेल्थ सर्वेना लिसिंग 19 अमसुंग 19 चथकीबा सर्वे मतुंगिना लैबाक असिदा ई वाटपगी लाइनाना ख्वाइदगी मरुओइबा हिरम अमा ओइरी मसीगी मथक्ता आयरन विटामिन मिनरल अमसुंग फोलिक एसिड वाटपगी खुदोंचादबा कयामरुम मायोकनारी हाइरी 39 सुबा नेशनल गेम्स मथंग सही हौरकपदा उत्तराखंड पांगथोकलगनी गेम्स असी जनवरी 19 दगी फेब्रुवारी 13 फाउबा पांगथोकनी था असिगी 15 दा पांगथोकदरिबा इंडियन ओलंपिक एसोसिएशन की जनरल मिफमदा नेशनल गेम्स असिगी मपुंग ओइबा थौरमसिंग लौकथोकनी नेशनल गेम्स की मथक्ता उत्तराखंड विंटर नेशनल गेम्स की सु पांगथोकनी नई दिल्ली हंदक पांगथोकिबा मिफम अमदा उत्तराखंड के मुख्यमंत्री पुष्कर सिंह धामीना इंडियन ओलंपिक एसोसिएशन की प्रेसिडेंट पीटी उषा को उनखिबनी उनबा अदुदा मुख्यमंत्री ना 39 सुबा नेशनल गेम्स पांगथोकनबा उत्तराखंड सेम सादुना लेरे हैबा वाफम थंगकी गेम्स मनुंगदा लेबाक असिदगी लाकदरबा सानरोइसिंग अमसुंग गेम्स असिबु येंगबा लापा मिपुंग खुदिमक्ता खुदोंचाबा कयामरुम पीगनी हैबगी थाजबा थमकी ngasi phongba pawsi singi marwe pawsing gidam hojik Khetrimayum Ganga leire Ganga Thagasari Rajesh ngasi phongba pawse singda phongnariba maruoiba pawsing NPP manungi muknaba hengalak laying duna laiba ani yauna MLA taret mak mipham yaw khidre heba paw sanga express edition animak sana laipa naharol gi thodang amasung huyelan pawgi ahan be headline tawri NPP gi pawasi pongna pham pawse dana ani sube headline tawre Kulai paibasingna numidang athengbada crime chathaba thingnaba police force singna ahing chupa duty tawba hawkhre habasina Manipur news ki ahan headline oiri CM na Tamenglong Balo Taukshem subdivision gi CSO singa unakhre singnarakpa khudingma thengna minanaba appeal tawri habasina Isel Express ki ahan headline tawri Culture University gi oja singi khongjang changsin khre habasina Manipur mail gi ahan headline oiri General Atemna NSCN IM gi wadi sanabagi luchingani habasina Imphal Free Press ki ahan headline tawri Hunphun Village Authority na October ani gi watho sarkar da maral sirakli habasina People's Chronicle gi ahan headline tawri lising ani kunipan phauba kanaba machal hablaba cheng lem na pina bagi thabak sangdokpada cabinet na ayaba pikre haba paw pongna phamgi ahan headline tawri paw asi sanale pagtana ani sub headline oiri Hek boksaba pikliba machanupida karan tawruba jail yaukhre habasina Sanga Express edition animaki anisuba headline oiri More dalaiba cookie khul singda mitop changbada athingba thamkhre habasina naharol gi thaudangi anisuba headline oiri EBM machine sing sil tawnaba Congress luchingba singi dabi habasina Manipur mail gi anisuba headline oiri Myanmar junta gi mathakta chathariba lan Jinana lotion hanbagi apambagi matangda oirakhiba document ki paw Imphal Free Press ki anisuba headline tawri Mamangi assembly mikhalda mirep oikhiba khara Congress ta ngasi yawgadawri habasina huyelan pawgi anisuba headline tawri Manipur da dengue gi case lising ama chani sure ahum sire habasina People's Chronicle gi anisuba headline tawri chayol taruk ki manungda Loktak Park ki phumdi hector Yankhai Sangdokre habasina Isel Express ki anisuba headline tawri Hills Area Committee ki chairman Dinganglu Gangmaina 32 suba Gospel Youth Soccer lising ani kunmari hawdokhi bagi paw Ganphu Mail amasung Tamenglong Times ki ahan headline tawri Rajesh Thagasari Ganga
अरोइबदा मरुबा पाउ सिक्योरिटी फोर्स न राज्य सिगी तोंगान तोंगान मफमसिंगदा थिहुंबगी थबक चथबदा खुजु खुलाई क्या फागतपा ngamle मालेमगी मेंटल हेल्थ डे लिसिंग अनि कुनमरी लेबाक सिनबा तुंगबदा ngasi पांगथोकली अमसुंग सक्नाइरबा इंडस्ट्रियलिस्ट रतन टाटा ngarang मुंबई दा लेखिद्रे लुचिंबा क्याना अवाबा फोंदोरकली पाउ लोइजरे।